ngase yu phong ki ba tungan ba manipuri si phong sing digi maruibi I pau sing myam na thamjagi ahan mada sanaleba pausi digi khongasarga education department phanayam na taklasu langu yadraba kurfu ga manare miwema sahi nipan na ngai ringai da lenga ki school du oza o helamle manipur lenga ki education department asoiba ran ba kaya marum yawbadagi thengthang kya da wathuk oikraba matungda department asida ngasi su makhata na asoiba ran ba dumak leptana toknari department asina soibasing phanayam na sumthokna ba honarabasu haujik su atmak semdo sumthokningai leram khibi yari metric ki certificate yaw academic age dagi paba matamna masagi sai nipan khakta ngai ringai da oza oina thabak sanglaki ba miwema Imphal East ki yumnam palo LP school da matam sangna thabak tawduna leram mathinare loinana ma ki matakta haujik phawi goina sab action mari lena bising lokhat pegi mami tadri masagi sahi nipan khakta ngai ringai da thabak sangduna matam sangna oza oirakle haibasi miwedina thengthang anirak hanna RTI tharakpadagi khangma ngamlakibane ahan boina miwema na hiram sigi matangna kumja English ngani ga kunda oza sigi matakta RTI ma thaduna akupa role sanglaki madugi matung tarakpada kumja English ngani ga kunga mathoida atopa miwema na amuk manipur lenga ki education esta RTI tharaba matungda department na pirakpa pakhum dagi khangma ngamlakibane RTI tharubada department ki maikedi ki pirakpa pakhum singa dugi matungina di hairibo oza si kumja English ngama samapan humdra gi April 13 da assistance teacher oina thabak sangki school asigi management committee na resolution ama lawraba matuna miasi school asigi oza oina thabak hapkibani oza asi board of secondary education manipur na lawa high school living certificate ki exam asi Susampur higher secondary school digi kumja English ngama samapan marfuga nipan gi June 15 da pass tawkhari miasi na examination aduda palliba pokpagi sei duna kumja English ngama samapan humfuga ni thugi mars amani haini su yauri hairiba matam asidagi maki sei si hotpa matamna masagi sei nipan khakta ngai ringaida oza oina thabak sangamkibane loinana lainga na kumja English ngama samapan marfuga matuida thokpo order amagi matungina su oza oiribi singa si kumja English ngama ga samapan ga marfugi October amadagi paraga sei ahungi manungda matriculate oigadabane hanis pali aduba miyoisigi oinadi matric su kumja English ngama samapan marfuga nipana pass tawi haibagi certificate pairama thenakibane amaromda hiramasiga mari leindana tharakliba RTI singadugi matugina phangliba document kya yenglaba matung manipur lenga ki education age ki additional director na kumja English ngani kunga matugi Mars thada zonal education officer zone 2 Imphal East da ayib sirol amathaki mangna thaki ba sirol aduda yauri bo phamdi added school wariba humnam palaw LP school yoza adugi document singadu yenglaba matungda oza adugi mathakta mathokta thabak school adugi appointing authority oiribi school management committee na rakhonaba wapam pali masagi sai nipan khakta ngai ringe da oza oina join toramba haibisi added school recruitment rules number 11 clause B chapter 9 section 1 gi kangun gi wangmadani maram misuna Manipur education code 1982 gi section 1 gi chapter mapan subda yauri rule number 15 clause 4 section 1 gi makada disciplinary action lokhonaba khan khibani nakala maram hiramasiga mari leindana director education ASL Nandakumar ga telephone kuthang wadi sanab dai hiramasiga matang department gi makedi oza sigi matak excel launa additional director of education is Hilsna ZDO zone 2 Imphal East da ayibasi rule thadra khan ki balere ZDO na su school sigi appointing authority oiri school management committee da oza du gi matakta thabak lokana khan ki adumena school management committee gi makedi gi lengakta halakiba sirol da hairiba oza haujik naduna phamungda yataduna leibena maram oraga maki matakta inquiry chathabada khudongsa da bakra leibadigi makata ba thabak lokatpa yatana leidi henisu khangalakhi hairi atopa pawmadana Mapuroibana masagi Loinabi bu Nungthangna Thomduna Hatkhre tabada yamna nungaitaba madi toina thoktaba thoudok amada Mapuroibana mahak masagi Loinabi Nungthangna Thomduna Hatkhre press na phangwa pawda thoudok si kumbi police station na komna kumbi tera khong thawal laikai da liba yum amada matai manaw khada sainabada nupa duna Nungthangna Thomda nupi edu laikana bangam dana sikibane
Thoudok aduda leikhidraba nupi adugi maming thiam ongbi binda sai nifuka manga kawi maki Mapuroiba adugi mamingna thiam divin kawi Mapuroiba sit lambi sembagi nungthugaiba mini ayama matamna yu thai ngarang numidang wairam pung taruk lom taba matamna yu ngorga yumgi thong lunsilaga matai manau khatna sainaki maduda debena Nungthangna Thomduna maki nupi binda si thina sokpadagi lekana mangamdana sibani makoyanigi masa nupa ahum amadi nupi mapuna masa mari lere ngarang khana sainaba matam aduda masa tomba natana masa sing thabak satna khibadigi yum aduda miyoy amata lekhide masa tomba duna khana sainabagi paw du madom sa sing tambadigi deven gi yum manungda binda siraga lerama thengna bani hari Thoudok adugi paw phangmadigi kombi police station thibu hum sathabada Nungthang ama phangbaga loinana deven phare hari nakalam moramda Moirang khunong pangthokpa sangai festival yengluraga Imphal lomda halakpada angang masa ani yauna miyoi tere tongba alto car ama ngarang ihing nongyai matung pung amarum tapa matamda Bishnupur police na kuanba posang mapagi Imphal tidim lamigi mapan hauba ud thomjinmada car adu tonglakpa nupi ama sire taruk amana sokpadi hospital laikanare Thoudok adu laikhidraba nupi adugi maming Sinam thoibi sei humpu Mapuroiba devan kawi sagolban mainok lerak amasum mahak loinana sahi amagi amadi sahi mapalonggi angani yauna gari duda makoi tere tonglaga thawgolakpada Thoudok thukibane hari atoba Thoudok amadana Imphal police station na kuanba Babupurada building amagi thongnawgi rang taibada soibadigi tarakpada nan manipuri ama sire laikhidraba miyoidugi maming rock team sarkar sei kuntraga tru apokpa Mohendro sarkar kawi hai West Bengal dagini Hauzina Oripok ki sanokpayum amada awaimal pidaga leiduna rang taibigi mystery oina thabak subani mangna thabak suriba yumadugi anisuba matholgi thongnawgi rang taibita tarakpani thabak suminariba maku khudakta autorikso wairaga rims hospital pukarbada hospital hek yobaga laikanaba nangdana sibani Thoudok aduga mari lainara Imphal police station UD case ma lakhotpaga loinana laikhidraba miyoi dunga si rims ki mokta postmortem taraba matung anak miyoi sing sinakra hari atopa Thoudok amadana Irilbung police station kuanba kongba khetri laikai da leba farm amada farm adugi sakidar roiba miyoi manga seyu shiraga lemle police tagi phangba paw laikhidraba miyoi dugi maming kangabam emergency kunga tre apopa laikhidraba kemangi kawi Imphal West ki sanjam khunau spinning mill manatagini farm adu Mathura Basti mayum Biramangol Sharma ko miyoi magini Amarjit ngarang numidang sangai festival yengluraga farm adu halaklaga tumkhibdigi nga seyuk phamundu siraga leramani Thoudok aduga mari lena case lokot piraga no haibdigi asibak sang adu imungonung sinakre hari atopa Thoudok amadana None police station na kuanba Khunji part 2 da leiba town church ki Christmas ko mari lena maigi decoration sem naha church mathakti tarakpada sokpadigi lekatna magamdana siri Thoudok adu ngasi numijung ko pung tarani thoiga minute kullom taba matamna thokibani laikhidrabana adugi maming gadailung panmai sei kunga mang apokpa angan panmai kawi Khunji part 2 dagini mangna maigi decoration sem niba church mathaga do foot taraka manganu wangi mafamduru ki tarakpada sokpadagi mak pukutakta nunegi PH to pukatki adu pibam lusilakpadagi rims tamna pukalakpada langjing mapayok silakpada laikhidabani haidi Makasa tarapoina to papawmana maitegi steel trap ki demand ki mayokta sabsana lepkani ansam maitei singi steel trap ki list sandana batali demand si ki mayokta sabsana lepkani demand si thabak to onthok yaro hen all naga students organization ki makedigi Manipur Legislative Assembly ki hill areas committee HAC da ayib role pisinkhre Naga Mahiroi singi apun malup ama oiriba ansam gi makedigi hill areas committee da pisin gi sirol aduda maitei singi sibu schedule trap ki lista salandana bagi wapum kya marum pale sirol adugi matungina Manipur gi majority proof ama oiriba maitei singna list asida chanchilak paibsi constitution na tribe singbu kanjana bagi piriba gaklo adu kahanana bu honar pathapsan ne hen lawi malem gi oina lairiba sakhotpa proof Greek Roman Aryana singu singasi phawa tribal oina horakhibagi liglam loina lainaribani maitai singsu madugumna tribal oina horakhibagi liglam lai haibasida thoina yiningai niti adubo haukiba kuntraum suba sahi sadigi hauna palakhiba sahi lisingani henbagi sakhatpa puari leijaba furubasina tribal gi thakta amu hanjingi haibasidi yamna yumpham yawtu pugaphamne kunga thoi suba sahi sa sida yamna wangna lairamba furubamana tribal gi thakta amu kumthana bo honarakpasi oiba yabu wapnati sakhatpa larik lesu hoiba furubamana khudong saba khara phangnabagi damak sakhatba larik lesu hoitaba furub amagi thakta hanthajagi haibasi mathong huktu bu wapmamane
Masigi sumatakta maitai sungu schedule trap ki lista salanbiyu hain organization amana lauriba asinasu furup amagi social status hektama hongdo khan ba yaba nati masigi sumatakta maitai singa si tampak to khunda dun lei furup ni habisi punamana khangarabani leba si goina schedule trap singa si umang wamang amasum singilamnana ayama khunda ma ngaktani masi malem goina su satna bawapni India gi constitution gi matung ni schedule trap habisi akhana ba furup ama bu ngaklau pina ba sahi tara khudingi sangdokpa provision amani hauji schedule trap oina lairiba furup singa sidi hokiba sahi humdraga manga rom sida khudong sa daba kaya mayuk na dun laklaba furup ngaktani maitai sina schedule trap ki list sange haiduna pukhalak di buwa pamasi gi matang na akhana ba case study ama sathabagi tangai patabale maitai singa sidi sai kya gi mamangdagi Burmese Bengali Assami amadi Bihari na singba tunga furup singa sarong morong na dun laiklabani masi haukiba kumza English singa mag satya ka kunga nipan matamdagi ningthau raniwas ki matamda Sanditas Ghosh haina sanglakibadigi cultural assimilation kya thokibani bakha satharakpo ina sports update ngtang myamna pijaramge Messi na penalty te goal san khidrabasu Argentina na Poland maithiba piramlaga round of 16 sangre FIFA World Cup 2022 ki ngarang Doha gi stadium 974 sana khiba group C gi aroiba league match ta Lionel Messi na penalty te goal sa laudrabasu Argentina na Poland bo 1-0 da maithiba piramlaga knockout stage yauduna Australia ga lamba tawnaragani match asigi ahan bahap ta Argentina na phanghiba penalty ma skipper Lionel Messi na kauksinuna Poland gi goalkeeper Sizani na save tawkhibadagi goal oihaukhiti adu ani suba hapta Alexis Mark amasum Julian Alvarez na sankiba goal singi mateng na South American side asina point taruk phanglaga group ki maku oiraga knockout stage yorakani match asi horakpadagi Argentina gi sanaroi singna ball hena paiduna attack tawbagi sang wangkrabasu goal onthopagi phajaba khudong saba phangmangkide Sanabagi ani suba minute Argentina na goal onthona bo hona khrabasu Poland gi defender Bartosz Werensikina pressure du clear toki Sanabagi ohum suba minute Poland gi Priority Zelensky na Argentina gi penalty box manung na pirakpa cross ama mayungna team gi defenders na defend toki Sanabagi mga suba minute Poland gi Robert na kaukshin kiba shot ama Argentina gi Nahuels Molina na block toki Team ani gi sanaroi sing goal account hangbukna na bohona rakhiba attack sing adu arem batadunu lakhi sanabagi 33 suba minute Argentina na gauksilak ball ama Lionel Messi na heading toksin na bohona ringaida Poland gi goalkeeper Szczesny na ball adu inthokna bohona bata Messi gi mamaida grow amna ketkibadigi VAR check torba matung referee na Argentina gi favor da penalty ama pikhi penalty kick ado Paris Saint-Germain's forward Lionel Messi na kauksin bada Poland gi goalkeeper Szczesny gi ye thangma khutta ball adu inthok tuna save tawkibadagi Argentina na goal mangjil tharamba yaba fazaraba khudong saba ma mangjaki match gi hanma matam gi sanaba lusinba fawbada team ani gi sanaroi singna goal sanaba ngamna khide ani subo hap sanarakpagi ahan minute Argentina gi sanaroi singna thuna yangna satharakpa attack amada Nahuels Molina na pirak yamna fazaba cross amada Alexis Max na goal ama sanduna match asi mangjil khapangamki Argentina gi oinadi tournament asigi knockout stage sangnaba kidama ngarang Poland gi sanakiba match asi mai paktaba yadaba ma oikibadigi yamna section sanaraki goal mangjil thakibadagi Argentina gi sanaroi singna mapung phana dominate tawduna ahenba goal sansina na bonaraki Argentina gi sanaroi singna satharakpa attack singa do Poland gi defender singna ningthina mayungna ba kana hona duna lakhi matam khara team ani gi maikai digi ahenma goal sanadana lakraba matung match ki humphugatre suba minute goal mangjil thariba Argentina gi sanaroi singna satharakpa attack amada Enzo Fernandez na Poland gi defense lines namkhaiduna pushilakpa bola ma teammate Julian khaidoraki bola do Julian's Alvarez na ningthina collect toraga goal onthok tuna 2-0 da mangjil thaduna maki timbu tournament sigi knockout stage yobagi lambi semki Argentina gi Angels Di Mariana corner dagi kauksilakpa direct kick ama goal onthokna bohona khrabasu Poland gi crossbar mathak sakhi Poland gi sanaroi singna sothariba goal sing handokna ba kana hona khrabasu Argentina gi defenders singna khudong saba pikedi
Mes ki api ba matam loisin ba phawbur timani gi maikei digi ahen ma goal sansin ba ngamna tabadagi mes asi Argentina na 2-0 da mai paktuna North East yoki Argentina ki makuta maithi kiba Poland su group C da ani suba position ta duna North East yobu ngam khian su pausina makata na su phongdorakli makasa tarak poina hoyalan pawdige to pamaruibi pausum myam na thamjagi mauna ama lekhidre maya kan na pi hidak thaklubini hai masagi se kungni thoirom da ngai riba kaksing lai thagul alai kai digi khetrmim ongbi nungsi tombi alliance linthoi Mapuroibana case hais mahesh kobi mauna ma sida hospital pukhalak thun lekan narakpada kan mangam dana lekhidre hairi thaudo singarang ayuk pung taram tabada thokpri kaksing kaithel leibi ima hospital da ahan boina pukhalak thun lekan nakhi adu sida hospital makata na lekan na ba refer torakpadigi lekan naraklaba matung ngasi nongalamdai pung amarom tarakpada lekhidabane hairi lekhidrabi gi haksang aroiba mathau mangam pangthongnaba thaurang taurakpada maki mapa mo de khangabok tagi mapa mo gi mi kulom laglaga misi si gi matang singnaba lei haina police ta complaint torakpadigi lekhidrabi gi haksang postmortem examination tawnuna ba jenims ki mokta thamkhre hari lekhidrabi gi sahi marirum suraba masano pa ma lehauri hanisu paus na makata na phongdorakli atopa paumana makhel khulgi puari gi sago narakliba ningsingnung ahom maitemus naga oina khundana tringaida musulmana ohum na lemina ki ba mafam gi ningsingnung tourist singi pungning singsin pamore nomita khomatabam adungai matamamada hausuk lairiba ahom sing yauna maitei singmadi naga sing oina tungan mafamda sana khiduna hariba maming sing sigi makada khundana tringai gi mamang na furup khanglo ahom sibu oi helakhiba musulmana ohum na tungan na khunda laitana ba satnaramdaida punna leminakhiba mafamni thajanariba senapati district ki makhel kulda leriba musulmana ohungi ningsing yumbi asisu handak pangthokiba manipur sangai festival gi manung salan khibada natana tourist singi pungning singsin pham sport amoirakle puari gi latam singlegi thengnabagi matungina musulmana nupa ohungi manungda om oina khundarakliba sina musulmana ohungi manungda kwairi gi ahalne duga ani subuna maitei singoina leirakliba sini haibaga loinana khwaidigi iton ton manau nupana haujik naga singni haina khangna rigliba sini habi wapum yauri puari gi sagona rigliba mafam si imphal gi sarona kilometer maudra rum damang lapi imphal gi kilometer humpurom oiriba senapati kaithel gi na mafam si yobo phawra kilometer kunthra rum ki lambi ama sangadabani haujik na tungan maming matha thonduna khangna raglaba sing mitami khaktana tana ahong sing su masul manau amata oiminarami haibigi thajanariba mafam sida yungliba ningsing yombiyasi ngasidagina sahi taragani palonggi mamang kumsa english nganiga marigi february kunga mathoida manipur lengak ki maike digi state archaeology na sakhangba loinana heritage site oina loksilaga ngak senduna thamlakhibani mafam asida lairam adungai musulmana ohungi wari ga sagonarakpa polampuna maksu tekta kaidana yoktuna thamlakhi adubu handak mamang thangi kunga mathoidigi horaga kuntra pabo pangthokiba taramathoi super manipur sangai festival gi sarwam oina kunsinma yanabgi dama mafam asi subnatagi numit humdraga mangani gi manungda museum phawbu yauna singko sagalakhibani masi khaktana tana makhel khulgi ningsing yombi asi bu yengba lakpa miyoi singi kudong sanabagi dama makhoi gi lekpham safam oinana ba yum masa ahum phawbu saduna thamle aduga mafam asiga mari leinaba thoram sing pangthokpada kudong sanabagi damak sarana mi lising amaga sani rom sangadaba open ear hole ama phawbu sagatle hainasu pausna phongdorakli atoba pawmana transgender singna pungning hantharoidabani minister Ranjan transgender health and wellness center sasu amasum pathana sinduna ngasi world aids day 2022 pangthokre thoramadura athoiba mithunglen oikibe health and family welfare minister Dr. Sapam Ranjana transgender singna pungning hantadana ba phongdokhibaga loinana lengaki maike digi transgender singna mayunari ba khudong sadaba singi matangda kari tawbagi yabagi haibadu yingsingani haikre Imphal East CMO office ki mayoknabada equalize haiba wapam asida yumpham oiraga pangthokiba thoram madura athoiba mithunglen gi warol piraduna minister Ranjan makhatana hai transgender singna ngalingi matamda thengnarama khudong sadaba kya hojukti leitre habi yai matamamada transgender singna amam athengna sapa matamda makhoibu ta thi toina tawba madi phubugi thabak phawbu satharamki aduba hairiba singa do hojukti leitre adumainama transgender sing housing tungan lam kharada khudong sadaba mayunari khudong sadaba sing mayunari haiduna pungning handapa tawkono housing lairiba transition sperani tamna transgender singi mafam sapsang lagani housing su transgender singbu yamna phida pi honarakli
Amaramna transgender singna HIV/AIDS check tawbagi sang asi yamna nemi maramdi makhoina miyam tinma mafamda sangduna check tawba matamda masa matumda nungaijataba phawri adubu jenims transgender singi oina tongana khudongchaba khara piri haina phongdokhibaga loinana transgender singna makhoigi phangpham thokpa right kaya phangdana lakliba asigi matangna mari lenaba singna khanaduna atubu matamna phangalaga naki ngasigi thoram madu jenims ki medical superintendent Dr. Lokeshwar Mayor's ki joint director Abiram Mongjam, Impal East की DC Kupantim Dainamadi, Regional Deputy Director Asia CDC Branch Kolojiki Marueva Miyoi Singwena Sarugyaki Hanesu, Pausna Makatana Fundorakli, Makasa Tarapoina Pona Pampau City Marueva Pau Kragamam Tamzaramge, Official Manga Suspend Takre, Ketrigao Block, Impal East District, Ketrigao Part 2 Gram Pansai Pangdokpa, AMZ Narega Tabak Mong Suna Pangtok 3 Hanalapo Wakat Magia Mari Lenana. Manipur government ki rural developments and panchayati raj department na official mga thabak tigi suspend takre Impal East ki Khetrigao block ki makhada lai dibe Khetrigao part 2 gram panchayat MZ Narega gi makhara pangtholi ba thabak sing mong sumdre haina CM da hai si haiba platform na piraki bo wakar amagi matungina public grievances redress and anti corruption cells Manipur na yengselaba matung na pirak pa recommendation gi matungina Suspension taukrabo official sing adudi DRDA Impal East ki assistant engineer Kumoksam Zamini Khan Singa DRDA Impal East ki assistant engineer in charge Namairakpam Sibara Singa Impal East ki MZ Narega ki section officer Elangbam Amita Devi Khetrigao part 2 GP ki panchayat secretary Lina Sanu Naurema Masum Khetrigao GP ki GRS Harangthem Bindibala Devini RDNPR ki joint secretary NG Robin Singana Tokipa order aduna suspension the laribo official manga simari lenaba authority ki ayaba yaudana headquarters thadokpa yaroi sohari Amaromdana handaki sangai festival na khwaidagi yamna ticket yonba festival oki Manipur gi leisure ba tourism gi sector promote aurab gi damuk sai khudingi pangtholiba Manipur sangai festival si sai si oina moirang khuno musum hapta khangjibum khaktada apun ba ticket La ahum ga lising yang kai humdoi ga satre ka tar kun ga mato yon no khwaidi gi ticket jam no yon sai oikre sei sita punna mafam tara ga humdoi festival si tongan ba item sing bang thokla ba su subna gi mafam ani Imphal gi hapta khangje bunga masu Bisnupur district ki moirang khuno khakta gi oina ticket jon ki mafam ani sina taba atai mafam sing da pangtholi ba festival su mi yamna laktuna festival si khwaidi gi mi yamna saruk ya ba festival ba oikre pona pamna Manipur tourism department gi official oina phangwa paw gi matung nadi COVID-19 lakthringai de pangthokiba festival singi manung de English singani ga tara ga tretana festival sigi ticket yon mada khwai digi yamba sahi oikibane amasum sahi eduda punna ticket la ahum ga lising tara ga humdoi ga satre ka maudra ga manga yon mi khwai digi yamna saru yawa sahi oiki adubu saliba sai English singani ga kungani thoi asida pangtholiba festival asidana ticket la ahum ga lising yang kai humdoi ga satre ka kunga mathoi yonduna amuk hena miyamna saruk yaba sahi oikibane saliba sai sigi oina numit tarani sumna pangthokiba festival sida hokiba November 13 numai su numit asina khwai gi yamna ticket yon ma numit oki hariba numit sida punna ticket lising humdra ga satru ga yang kai ga threat yon ma ki masigi matungna November 13 thangja numit punna ticket lising yang kai ga nipan ga Samaga kungo humdoi November kungo mapaninto kaba numita ticket lising yang kai humdoi ga samriga humdraga manga amasum November kuntra leba pokpa festival sigi loishin numita punna ticket lising yang kai mariga satreka nipuga mari yon mangam ki festival si English ngani ga taraga mapanari India government amasum NSN IM gi marak santi ki wari sanaba sigi origin purakna pakona bada yanari bu wafam sing leba sigi miyam mapung parakhan ga dabni haiba wafam na kokomi coordinating committee on Manipur integrity na boycott lakthoki ba maramna mapung pana pangtokpa festival am oikite festival si English ngani ga taraga turuk puna ticket la aniga lising kuntra ga samni ge kungini thu yon mangam ki hauki ba sai English ngani ga kun amasung kun ga mathoi festival si COVID-19 na maram oiraga pangtokpa ngam kitabani saliba sai English ngani ga kungani thoi asigi oina festival si Chuchampur district ki geljang digi tungan makhal mathil kya gi thorong ga luinana pangtoki adubo mafam asida pangtoki ba festival adu saruk ya ba lakpa mi sing ticket yon mari tokidi festival sigi Imphal gi Kumalampak sports complex mau haingang da leiba ibudau marjing gi mas haigo namasum atai mafam sing su tungan events kaya ga loinana pangthok labasu official oina ticket yon mati laiki de hain su paus na makata na phongdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ